Hello, good morning. Northeast Window gi news analysis ta mayam puna magpu taramna ucheri. Nasi pause singda phongba pau khara khanana gi damakta ikhogi studio sida lengsinduna lebiribasi USAM gi General Secretary Oza Shanta Nahakpam ni Oza bu taramna ucheri Oza. Thakacheri Oza ngasi gi pauche ambada phongnari basi ikhogi Assembly da no confidence motion thangatnaba amasung saugatnaba gi thorang punamak loikre mifam hodringai da center ki luchingba singna kari tawrakadage haibadu di khangba ngamdre no confidence motion thangalakpada lengak paiminarliba NPF na saugalakadra natraga mayokta leirakadra aduga chief minister na no confidence motion mayok nanaba kauba mifam da MLA kunma thoirom lakrabasu tararom di saru yakhidre haibana chingba aduga ikogi no confidence motion thangalaklabadi koigi chapchana thengnanabagidamata ruling MLA sing mifam pangthoklamlaba matungda central leaders sing unanaba Delhi da changkhre haiba aduga aikoigi koigi manipur lengakta ahongba purak haningba pamba MLA sing minister sing su mifam pangthoktuna khanakre aduga disqualification case ki matangdana NPP gi MLA manga amasung JDU gi Abdul Nasir gi final hearing pangthokrabasu judgment di reserve tawkre aduga ngasi nungtel pung ama phawgi manungda MLA tarukna tribunal da hainingba haibagi ayaba pi kre habani oza hayeng asi koigi assembly session asi hayeng de haugadawrabani oza maraksida leiriba pause singsi da phong liba paw mayam se yengraga overall oina aikoigi political issue leibadawna uribase oza kari habini akoigi manipura leiriba ko akoigi leiriba political issues hai power tussle se yamna kayani ko power tussle se yamna kankalakpagi mong ne da do power tussle kankalakpo se ai wakhanda mase aina as a generally ani yengwani ko no confidence motion se ai motadi kasu thodokpa kano oi do mande asa ye ga ni ko yam effective oi ba adugumba political change ama pokpung amna khona ba success oi do wi chance yam ne mo do male maramdi kaino ana hoje 21 MLA CM ga phamina da 21 MLA la ga tara yaude hamne ko tara yaude hamne na tara se adum bouncing de le ne tara do kana no do koi phasana khangmam jange adu ga ngasai gi yengni report ni ngasai power struggle se na leba ki sude na lumthok ra di mase beram le habdi ngasai gi samna habda akhona yeni se kaino kanda mamangda masigi disqualification case adu case da yamna interest leina bayamna kanna langna khotana tawrise sigi nataba sigi matai da mu ngasai hana speaker ramba ozoi na mana kanogi pugi MLA tara gi mathakta case sam thagi bamsu leiri ko ngasai gi speaker gi sida thagi ba then disciplinary committee da thagi ba sigi mayam se akhoi gi lebak miyam sina kautho kanda lebak thugai gadaba tau thugai gadogi honari ba mayam se kautho kanda power tussle sina lebak kan me yabagi mawongi mami moina kano sina political parties singina uhla ko je si lebak am thibne hoida mamde power tussle ti tawbe ai kasukai de side by side power tussle tawba hai je ngasai gi NBN sing gi leadership se phai natraga pate haibagi madugi kano do magi kayani ko madugi kayani hoi gi opinion natraga magi pamjada do miyam gi leaders sing gi apam do madu chathabda kasukai de adu side by side assembly sina tawgado mathau khara atopa ngasai gi hayeng assembly phamba sida kuki gi MLA miyam ma hoi gi indigenous tribe ki su yauna hai tare sigi MLA miyam si saruk yan da bagi matang sida kano kayani ko akhoi gi no confidence motion pukhaliba kamu sina karimta haiba leitaba then moi party asoba ni sigi moi manungda leidiba ngasai gi masagi manungda yauriba kuki ne haiba indigenous tribe mayam duga moi gi conference ma sambo phamgam daba sigi mayam je kem taw dabi da ngasai gi CM gi chokri siga lengak siga munabagi phibam ma yam toina tawse masi lebak miyam da utchai ba chamane ba hoi moi power struggle do tawbe ya de habna te tawri tawna akhoi gi lebak sigi solution por ba ya na ba moi gi jaga da gi akhoi gi oi step si lauri ha ba potu ne ba yengni se ko aduga no confidence motion ha se ai motamuka angle amarom de yeng mata ga di mase akhoi gi ganona assembly da manipur gi present issue je khana na ba matam pi da ba se sigi piraktra nina sum pirakta la ko nina no confidence motion pukat pata ga di motion du khana na ba matam ma di speaker na pi da ba ya roi ba ko aduna motion je khana na matam sida treasury bench da phamga opposition bench da phamga phambe sing sina voting se tawdri ngai da masi no confidence pukhlai je kai maram gi no aduga akhoi na masi miyam mamangda akhoi na sum step lauri se kari maram gi lauri no adagi NPF ki stem jina kari no
wari wo ko then ko ye kan ma khara ting na ne ba adagi JDU gi MLA mayam sigi stand na karino NPP gi MLA sing sigi stand na kaino manipur core issue sida chief minister da moine am kanna kayani ko leadership sida am kanna moine target tor pai maram se leba ki issue siga mari leina bra na traga moi gi thika na traga masagi atai issue ga matter ga mari leina do ra ha se sigi naina bagi jaga room ere pungai ma punga ma di phangane ba adugi oina di no confidence motion je am phai ren khale ko aduga no confidence motion je kai gumba pukhalaga akupa maronda yamna mo marin tana tanja phangdana pali belengak sina ngambungam gre natra ngambungam dre aduga ai wa kan di pali belengak sina sum ngam gidok di male ko kai no adu ma lei mam mo delhi di am to in chatna kotana tawri basing se central leaders sing convince tawga madugi vote masing di mangan gi dodi mande adubu miyam na taning ga pot mayam moi phamuna bisi nataba taning ga pot samna da assembly manung da MLA tara sina laktabagi maram adagi paulelal na ga sai gi keno to matam da kai hani ko kai hani khoi gi mana jiri gi misi bese revenge killing ne na harakpa adagi le pawoi kari hoina ngasai gi moi gi mathak da separate administration tan bata ga su cabinet minister ama oina sum thambagi maram sigi maram mayam se mapung phaba explanation ama no confidence motion di dage koi taba phangadra adu taba phangdabida number game du dang tawraga ngasai gi akhoi na ngamme haraga muka iten matam da loisan gadi madu miyam gi di yam mangjaba achu mangjaba mo we je ismail hai je thagachari oja aduga delhi gi assembly mikhal da BJP na seat nifu nipan phangduna chawna mai pakre Arvind Kejriwal maithi horabazu Punjab ki CMD orak payari habani oja chahi kuntaret ki matungda ekhoi gi BJP lenga asina haibatare ekhoi gi chawna absolute mai pak tuna BJP na lebak ngaglak kadori basida oja kamaini yengbe oja Delhi ki politics na amuk to anma politics ne Delhi politics e akoi gi masai gi kai ni ko magi akoi na masida keno se Arvind Kejriwal ki AAP sina mana hingalak pomong adagi mana sidarak pomong akoi gi praja se democratic state amadadi masai gi praja gi voting rights se akoi na leadership test to bagi chana bi se dum lei hai tare ko ado ngasai mani subsidia hoi adagi ngasai moi liquor gi matang da lakhi bas scam mayam masina AP gi gano se role je kitang netharak padona tawi haibadi hame matho oi aduga maruina hoina sa tawna mi se BJP gi Delhi gumba yamna educated oiba well educated oiba everywhere dagi laiba metropolitan city amada BJP si hoina yamna darkonian oiba dictatorship ta chatpa aduga masai ngasai gi hindu gi wakal gata da chatpa adu ma party amani na lauraga Delhi gi election sida Arvind Kejriwal na 2 times mana vote karaga moi gi AP sina karak pasida India gi praja sigi common citizens singi oiba voice amadi thopra na khalam mado anda ki sida change amadi uba phange hai tare ko aduga maruina Delhi da laiba university singda ngasai gi BJP gi lengak na center na chathagi ba leader sing da chathagi ba thawong hai tare samna da akhoi gi kano da gi Bihar da gi tholakpa JNU gi leader ama ko maon da ga tawgi mong adagi JNU si moina ngasai gi protest taw matam da anti India protest am tawi ga na hai gi ba mayam ma ko adugi pot mayam du yeng ganda BJP na ngasi pot kharak ko se miyam gi mandate ne na lower miyam gi mandate ne lower kanda Delhi da leiba educated miyam na BJP da phajana support taw bata ga di atopa jaga da gi jo support adum phangak pa ya bagi adugi thajaba du di BJP na proudly gana to ba yani na main thamjagi Thagachari oza aduga ekhoi Sengmai police station gi manung chanba yari pokak mayai da deploy tauba IRB post gi nongmai mapan amasung maru khara ga loina na lakhi bagi paw ama yauri oza sida mark sida ekhoi state force gi tongan mafam sing dagi namduna ekhoi khusuk lai sing lawbagi thodok sing mamang da laikhraba matung kuina asigi thodok si ta khidraba matung da amuk sumaina thoklak pa se oza kari haibini Sengmai se akoi gi nongpok semai no male ko hoi Sengmai police se do sigi akoi gi kano se masigi culture si handaki kano da akoi gi hujiki central force na traga state force na mapung phana thabak tawrak taw matam da sugum thabak se mamang da thokalle awai akoi angang we 1987 1990 swai da di lungmala ko da MLA gi scott gi nomai lakhre ga je dum adu thitare e boko masi am koina taru drabne adu bu mase kano ni akoi gi public support yauna mamang da sigi conflict se horok matam da akoi police ki depot dagi khulai mangkiba natraga kano huran kiba mun kiba hai ra ko si mayam se
every citizenship akoi manipur de leba every citizen maitei maru aina valley de leba citizen mayam sina terrorist mayam je thengna na bokona bada self defense ke agenda da to matam da miyam khuding mi khuding mangna yum khuding mangna support to ya bagi to gi ba ma lei re bo ada hojik se madugi support gi marum da ngasai gi geng kupu natraga toan momong da thabak chatharak pa mayam am lei bo ada ai wakhan da mase kamaina lei ga kan na mase akoi gi mase ai personal opinion ne ko mayam na akoi na lupta natraga kana gumba lup amana to bo ram ta ju adu look to the aina kareng mathai na banatraga usitaw gi haib din ate to budabu culture se kitang chakhot pamong da chathabati pawra ingale adu natraga di sigi style da la ga di ngasai gi akhoi gi irei chama sen da ke hani ko khana ba ase khoi nuai ta tho do yone salungpham da akhoi gi kano gi khungak pa khara noina ka pa ga manipur police na ka pa ga hat ki bu akhoi praja ko ding mak yam sentiment leina nuai jade ba yam seng na da ko logi way bathabak to logi way na phasana chatha ni ngai tare ko akhoi masen marak ta i nai ta na se masi gi poje akhoi tasengna manipuri praja am ta na pam moi bo ko indigenous people ga ju khana pam de taw ta bu sumaina geng man magi mong da behave among tarok poje masina akhoi gi hauri ba ho si gi mayon se lan na chat ki ba ai tare ne ko akhoi samna da akhoi ichinaw aram bai sing sibum marak da national media da kai da militia ni ga na kot tok salak pa adagi mitheli pun gi kamu se moina militia ni ga kot tok salak pa ko adai khun ngak pa sing je toan ba pripag ni PLA ni KCP ni ga na hetap kot tok san birak pa je masi gi pot se sugum mai incident sina yamna chauna ke hani ko akhoi amot pa mami hamuk tation ma dona mami ta hale ai tai ko sugum ma thok se yari ge di thok tana ba hona bana phai aduga leidana ko leba ki thabak taw ma tamda apa pata phasana khallaga munna khallakanda reaction madugi reaction do manipur lengak ta kai lakani lengak ta reaction lakta di kano military action lakpa military action lakta akhoi masen khuthokna ga doine yari kai di akhoi masen nuai na da ba khuthokna ba se leitana ba madugumba adi impact laktana ba mongda tawna phabra na ismain thamjage Thakachari Oza aduga Tampaki police station singda yamdrabada poni yankai chama yoknaba warep lawkre aduga Manipur gi poni kananaba akhanaba scheme kya su paikhat kre haina CM gi maikadi gi phongdok piri Oza Sagol kangjai hairiba masana asina aikoi gi picture apasu Manipur asina malem da aikoi khudol tawkiba masana amakhaktan ni Oza lokhalak liba khongthang sida kari haibini akhoi gi poni gi matang se maruina aine am toina thengna jause सरकार ने पोनी की पॉलिसी प्रोग्राम हम सेमगा पैसा से हम काइथोए अदो पोनी की ओनरशिप से सरकार खतदी ओ यादबनी ना को अखोई की सामने तो हुई लोइबा सन लोइबे टाइप द पोनी जी युम द अखोई कहने को मणिपुरी ना हौदोकी ब सगोन कांगजे से ओनर तो जाय ता देखो अखोई खुंगांग द लेका क्लब तसु मसी रेस्पोंसिबिलिटी से कर लौना का न जगह लेबे जगह सिंग ददी पोनी की ब्रीडिंग से कितंग अखोई ने जो पब्लिक सपोर्ट म तंगाई पदब ले अदो तंगाई पदब लेबनी ना सागे अखोई की Manipur police ta maruina Manipur police ta poni policing da poni ta natraga hum mari yok pagi responsibility sina ba haibse masi phanje yam chumna chathalaganda tawbada yamna yam phagada podama oine khale ko de even British Columbia then adagi kano the Great Britain then Australia New Zealand saida moi gi sagon singse forces singna ko ngasai gi patrolling da kaida adagi beach patrolling then even city patrolling da phawda yam phajana sina ba leibo adugi sina badu अखोई मणिपुर पुलिस तसु मपुंग फाना सिजिनबगी कल्चर दो लेबिरगदी मियाम दसु वाखलोन अनोबम लाकद्रा सरकारना लौरिबा स्टेप से यामना अफबा खोंथांग ने हाइताय को अदा पब्लिक इन्वॉल्वमेंट अमा दका ले पोनी कन से हाइतारे को से नुंगदा वरम दा अखोई कनो दा चलगा हेक्ता येंगबियु ने अखोई कनो दा येंगबियु ने अखोई कहने को कनो दा लंफेल गी कनो रिम्स गेट की मनाक येंगबियु पोनी ट्रुप अमा ग्रुप अमा अदुम लेबने बा दु को अदु पोतु ले अदा नसाई कनो दा अखोई अखोई हजिकी जगह लेब पोनीसिंग अखोई कनोदा मियामना अममम दवरसु फजना योगना तादी अखोइना मत इतत ततना कनोदा थेंगरिबा कनोदा कहनी को लंबी द लबुक असीब थेंगनबसी मसी क्या उबो फंगवै बदुना पब्लिक रेस्पोंसिबिलिटी अमा चंगे पोनीजे अखोइना युमला कैरेक्टर लोइबे आनाबा सन लोइबे दौना लोइबे आनाबा कानाबा अखोइदा अखोइगी ऑनर ने डिग्निटी ने ना खल्लगा को प्राइड ने गायना खल्लगा अखोइ लोइमिनबगी तंगाइ पदब लेयना सुमाइन तमजगे थागचरी ओजा अदुगा कनोगी अखोइगी nga se
nga leibase mapalda chatkiba senpham tangkhai amadi kanba ngamle haina aikoi fishery minister haikam dingo na phongdorakli oza aikoi chahi amada lupa crore chamri rongi changse mapalomdagi leramani adubu hojikti chani da hanthare haibaduni lupa crore chani da hanthare haibaduni oza oirakliba phibam sida leibak asigi sentungi phibam da yamna chauna mateng pangani hain lojai oza kari haibini chume hoi nga gi matang se manipur se nga yam thin jawa lamne nga dagi hoji amu ngasai gi nga se na wai de yum da chanan bai matak ta ko hoji te mu street food ki culture malam ne na ko steam nga dagi pengba steam adu steam ene tok na ko sina consumption ji ju khara dum hengalang mani lenga na masigi manipur gi hoi nga gi se policy le ambe ai exactly adum makti khang re ko fishery gi policy amdi le ambe adu target oriented oi ba ma tangai phata ba lei target oriented oiraganda 5-year plan ama koi pali ba matam dugi lenga tuna matam da payam ba minister singduna makoina moigi administration je phanna bona da chahi ani ohum gi target tor kanda nga gi consumption je ma pandai lakh se khara he na handan bagi tai phata di lei ado hujiki 200 kano se 400 crore dagi 200 crore handare ga hai radi masi yam chawbe achievement ne ado masi sina nga yokpada expansion natraga nga gi market sida local nga si henna masing yamna urakadabane bako madu urakpor uraktabai dudi survey ma torokana khangani ko minister amana hai bai se magi dum achievement su khare henna dum haijala masu yai adu taseng da sena leibo itadi public tamadu gi confidence ma gain torokanda laiba chai ani sida another 10 20 30 40 crore maga handabangam bagi capacity di soin legane adu masi leibo su oisanu yamna appreciate tawya ba adu ma konthang ne thamjai Thakachari oza aduga ikoigi ozana nga sai haipet panbadasu yaukraba ikoigi khulngakpa phaba amadi hatpagi mayokta wakat mifam phamduna tongan ba mafam singda khongjang chansin kibagi paw ama thingnari oza marak tai khoina thokhaningdaba nungaitaba thodok sing taraga su oza marak sida ikoigi khulngakpa singna lauriba thodang se karino haibadu phondok pe koye ai nga sai haijawdu ko hajiki ngasai gi khulngakpa haibase yam pure oiba yam sengna ko koye yam sengna lebak ki damang chongthoraga masagi mathau thato kanda tholokpa ko iramdam si huji leiba conflict si yoina tholokpa adugumba group amane dagi yawol laisina mu masagi manipur gi tongan ba historical pandam amada thokraba group amane ani makse lebak ki thabak tawine mu sigi marak sida khunga kwa amadi yawol gi kamu sigi maming sijinaga natraga moi gi marak ta leisala kanda moi gi yam senga ba thabak sing sida hamuk taisan bagi culture ama handaki lan sigi marakta yam chauna thoeba yam chauna thokosina community masenda nuaina daba then adagi ngasai even akoi se so marakta su yawibne samna ayuda akoi na se akoi anchor na mu meitei pangal loibire akoi na mu akoi meitei hindu oire akoi na wangang kanda somna kanda kitang sentiment sokhibda songisu mi ema oibani na khumde adabagi khudande adabai tanja do loi laknai yo sigi pochi yengwa tamda ngasai gi lebak ki damok chongthorokpa kangmuna lebak marak sida akoi marakta amot po yawradi akoi na sengdokadamni haibase masigi tangai fadabse koi gi yawol gi su aduga ngasai khunga koi marakta su masigi chapchaba phirep se moida leiba ma tangai fadab leiba yadragana miyamna maya paibi ima event sing adagi club mayam leidina seso mayam akoi na muk tawtare dana ko khulai paidaga di hoi khulai paibana khare na ki lakhib di ai adubu miyam gi sentiment yawdana khunga ko su leibi aroi adagi yawol su leibi aroi aduga chamana na miyam gi sentiment do yawdana miyam da yam kai ko taraga di ngasai gi kayani ko ngasai gi geng kupu natraga kaino se miyam gi khutta taraga di madu su aphaudi oiroi da khwaidagi bera kai di kaino haganda masi gumba geng kupu natraga phattaba lamchat chaliba phattaba khunai sida yawakpa mahik singsina akoi afaba taunaba tholaiba masagi sacrifice tawro mi mayam se moigi mingchata yam thianba I sengna lakpa angang boy lakpa amubuna boy lakpa do loina masak thian bagi potse tawpa se miyam na su adagi ngasagi khunga ibe chinau na su yawol gi sengna chachagi bai chinau na su yam sengna masing ngakthong ngaksin tawraga chatmina bagi tangai phatabra huji tawridana ko nupi angang jugo cha da lamchat kam da ma ama warak tana khotana tawridana ama in tawdana masmain tawdana miyam gi damak tabak tawbada tholai bada miyam gi damak tawak taba lanai gi wena tawakpa geng gi mong da tawakpa adugum mayam dudi mayam manaraga warak mina badi tangai phatabda yam chauna lei jumain tamsa hoi thagachari oja loisalakpada aikogi khongjom war memorial complex ta sana yunaiba natabali chatpagi thabak sing tawba thengnabagi khoigi fox ki maikaidagi thabak sing asi tawbiganu haina phongdorapa wafam ka thengnari oja historical oiba mafam amada sumaina chathabagi thawong se oja kari haibini khongjom war memorial complex hoi
mamang da palam lenga singi thika to wong gi type da lay bu ko lambi ge se amale madagi ani phato ki ba lam loksan ba hoi complex out thop ko su kai de adu magi safety and security amadi magi sanctity ai tai ko aseng ba do ngak na bo ko na de lengak se role ro lo do dong taw war memorial si ki manak ta lay ba Assam Rifle camp am lay yam chawba sector am lay re si ki sector si lay ga ma khatne bo je asida security provision lay se khongjam war memorial si akhoi gi yamna manipur gi oiba anglo manipur war gi yam chawba thodang lo ki ba adu ma incident thok ki ba mafam amane adu manak ta lay ba khongjam turen ga du di ada chele harim ne matam ko adu mo jaga du da sai gi lekai gi club na natraga government na silla kanda ko maduda magi pochai tek pa kai ba tawdana ba motion dana ba adi senggok sengjin tawna ba madugumba mechanism ama sem gi tangai patab sem chang le mase khoi yam pi kanda wangjing saida thawal wangjing saida pona de na khoi chalam ko ado masi chatpa matam da khoi gi keno se miyam sila aga lei kalamaga khoi gi keno se khoi gi historical oiba wakhalon ma khoi ningdam ba khunai ma dei tholok pani ko haiba wakhalon se tholok pa mafam ne ba masida leiba tengkola pak ta leiba saru sarang adagi masi museum mayam se masi gi apun ba jaga sigi protection amadi sanctity ngak na basakar na amadi lekai club na tangai local step local pa tangai patab lei folks na to biri je am appreciate tong ngai ni ado lekai adagi club singa punjal laganda maduda amora kai changai ba kholi bai samna da aduda gari parking di moi pesa lori dana changa kana park tau gena ko aduda motion gojan budu ki di security nungdang da sangna ko tana tau dana lekai na tau thoi hamne da madu moi gi jaga da leiba poni moi na authority ni madu sakar na tau ta ga di imphal dai mi la tau gudam na te ko adu gi committee ma sembi dana tau ga tau bugi tangai pa du yam chaw le yam thap thaga chari oja gi chileba matam kya su kai thok biduna tharama sibu mapung phan bi bagi dana ka oja bo hainingai leitana thaga chari oja matang sida news analysis loisinjare midyeng tabiriba punamak pusu amukana thagachari Nilachandra Kawalam Daigum Sahi 2009 Ataida Aiji File Laidana Amu Sipana do Kamum Kondaba Aingonda Nuaibam Kondaba Mayam to Awaba Mayando Mayang Pan Bengul Dagi Pundre Mayum Jobeda Magi Dasu Saba Pai Havagi Aiji Tir Laksare Masigi Dashi Aina Pajet Itaxi 2009 da Sabudagi Aji Pare Pavdagi Masia Suzale Masigi Dashi Hausi Paudi Palbu Agi Sada Tenadri Kalimang Renkale Ada Mayamju Masigi Dashi Sarga Anaba Sada Pale Chingu Sarga Masigi Dashi Kopo Ubiu Masigi Dashi Sarga Ajo Daxi Ju Agi Angama Masigi Dashi Pizagena Laksabani Mayamju Anabajingi Panavimta Isagi Anab Panavimta Masigi Mayampan Bengal Pundrabim Jubeta Hide the Sapiu Mayamju Anab to Kopiu Habaji Agi Saitagi Hani Nungairaba Paujel Piles Nung Sangnabaram Uriga Matam Sangna Naraba Musing Adugidaba Paujel Puduna Lakchari Pistola Chontaba Manung Jangba Nungaitaba Amasung Toine Jangning Bahari Balena Singasi Hidak Amukang Takpada Pungpapan Bangamli Lena Singasina Naraba Musing Sigidama Hidak Assissin Aduna Kanabasi Amukang Lominasi Paujenjariba Kabirani Pundramayum Jubeda Loinana Safik Anwar Mayang Impal Bengal Sahi Kayamatak Panjariba Lena Singasin Narama Mio Kya Pan Kraba Loinana Nupi Singi Yengoda Kudung Charaba Kabirani Pundramayum Jubeda Ngasima Tanabiu Akopa Marul Gidama 98566 01688 Loinana 940-2783-274 Kabirani Pundramayum Zubida Hirak Asi Thakpada Pakiba Singdi Mrs. Bembem Sanga Yumpam Cherapur El Sana Lemba Paurabi John Serto Kom Chandel Khaidem Sunanda Devi Sugunu Khaidem Lekai Anjana Arambam Mayang Impal Sajida Lilong Haurebi Haidar Ali Irong Kuno Salam Jibalata Thanga Chingkha Nongmaithem Hemanta Bishnupur Maibam Gojao Tentha Khadangbam Kalpana Devi Charangpat Asem Yemcha Devi Mayang Impal Samina Sanga Yumpam Cherapur Laitonjam Ibem Chaubi Pungdombam Uyung Makhong Konthokjam Rakhamon Maite Phawak Chau Bazar Aina laying jari isi Sahi Kulhele Manipurda Painyoina Aina Han Boina laying Japani Hariba Hidakasi Amutang Thakpada Pumpha Phabangame Painyoina Si Amakatang Thakpadagi
ꯄꯨꯡꯐ ꯐꯕ ꯉꯝꯃꯦ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯄꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯈꯔꯒꯤ ꯁꯦꯕꯥ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯇꯧꯖꯔꯛꯏꯁꯤ ꯑꯃꯨꯛꯃꯨꯛꯇꯒꯤ ꯍꯦꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯅ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯗꯥꯏꯕꯦꯇꯤꯁ ꯑꯃꯗꯤ ꯄꯥꯏꯜꯁ ꯅꯨꯡꯁꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥꯅ ꯁꯦꯝꯕ ꯗꯥꯏꯕꯦꯇꯤꯁꯀꯤ ꯍꯤꯗꯥꯛ ꯑꯃꯨꯛꯇꯪ ꯊꯛꯄꯗꯒꯤ ꯁꯨꯒꯔꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯍꯟꯕ ꯉꯝꯂꯦ ꯃꯁꯤꯗ ꯅꯠꯇꯅ ꯐꯤꯁꯇꯨꯂꯥ ꯆꯣꯟꯊꯕ ꯏ ꯇꯥꯕ ꯆꯤꯛꯄ ꯅꯥꯕ ꯒ꯭ꯌꯥꯁꯇ꯭रिꯛ ꯀꯥꯕ ꯇꯤꯟꯀꯨꯞ ꯂꯩꯕ ꯍꯥꯒꯖꯕ ꯄꯣꯝꯊꯣꯛꯄ ꯃꯔꯦꯡ ꯆꯠꯄ ꯃꯅꯨꯡ ꯆꯪꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯇꯣꯏꯅ ꯆꯪꯅꯤꯡꯕ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯍꯤꯗꯥꯛ ꯑꯃꯨꯛꯇꯪ ꯊꯛꯄꯗ ꯄꯨꯡꯐ ꯐꯍꯟꯕ ꯉꯝꯂꯦ ꯂꯩꯅꯥꯁꯤꯡ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯟꯅꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯃꯤꯟꯅꯁꯤ ꯄꯥꯎꯖꯦꯟꯖꯔꯤꯕ ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯂꯣꯏꯅꯅ ꯁꯥꯐꯤꯛ ꯑꯟꯋꯥꯔ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡꯒꯤ ꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯔꯕ ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9856616888 ꯂꯣꯏꯅꯅ 9402783274 ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯄꯗ ꯐꯈꯤꯕꯁꯤꯡꯗꯤ ꯑꯌꯤꯡꯕꯤ ꯊꯥꯡꯒ ꯇꯣꯛꯆꯣꯝ ꯕꯩꯒ ꯆꯟꯗ꯭ꯔ ꯂꯩꯁꯥꯡꯊꯦꯝ ꯃꯋꯥꯡ ꯂꯩꯀꯥꯏ ꯁꯂꯥꯎꯗꯤꯟ ꯐꯨꯟꯗ꯭ꯔꯩ ꯔꯦꯖꯤꯌꯥ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯁꯣꯔꯣꯙꯣꯅꯤ ꯍꯩꯔꯣꯛ ꯄ꯭ꯔꯦꯃꯤ ꯇꯦꯟꯊꯥ ꯈꯨꯅꯧ ꯂꯤꯈꯣꯂꯤꯟ ꯄꯂꯦ ꯊꯥꯡꯃꯩꯂꯥꯟ ꯄꯂꯦ ꯑꯩ ꯀꯦꯀꯣꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ ꯃꯤꯡꯅ ꯊꯥꯡꯖꯝꯒꯤ ꯑꯍꯟꯕꯤ ꯀꯧꯏ ꯑꯩꯒꯤ ꯆꯍꯤꯅ 63 ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯔꯛꯄꯒꯤ ꯄꯥꯏꯜꯅ ꯅꯥꯔꯛꯄꯒꯤ ꯆꯍꯤꯅ ꯑꯩꯅ ꯁꯨꯝ ꯄꯥꯕꯗ ꯆꯍꯤ 15 ꯁꯨꯃꯥꯏꯅ ꯁꯨꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯌꯥꯛꯁꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯒ ꯁꯨꯝ ꯂꯦꯜꯂꯛꯄꯅꯤ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛ ꯈꯔ ꯆꯥ ꯇꯧꯔꯒ ꯐꯕ ꯂꯩꯇ꯭ꯔꯦ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯄꯨꯈꯠꯄꯁꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛꯁꯨ ꯑꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯇꯅ ꯑꯃꯨꯛꯁꯨ ꯄꯨꯈꯠꯂꯦ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯏ ꯄꯨꯛ ꯊꯤꯟꯕꯒ ꯂꯦꯡꯕꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯗꯣꯟꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗ ꯑꯃꯅ ꯃꯌꯥ ꯏꯝꯐꯥꯜꯗ ꯂꯩꯕ ꯖꯨꯕꯦꯗꯥ ꯕꯦꯒꯝꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯎ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯈꯤ ꯐꯈꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯍꯤꯗꯥꯛꯁꯦ ꯆꯥꯏꯌꯦ ꯍꯤꯗꯥꯛꯁꯦ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 10 ꯇꯥ ꯃꯈꯥꯏꯃꯨꯛ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯄꯣꯝꯕ ꯆꯤꯛꯄ ꯁꯥꯕꯗꯣ ꯅꯣꯡꯃꯒꯤ ꯈꯔ ꯍꯟꯖꯤꯟꯈꯤ ꯐꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯍꯟꯖꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯆꯤꯛꯄ ꯁꯥꯕ ꯇꯧꯗ꯭ꯔꯦ ꯆꯠꯄ ꯌꯥꯔꯦ ꯑꯗꯩ ꯐꯝꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯅꯨꯡꯖꯪ ꯊꯨꯡꯕ ꯑꯅꯥꯕ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯃꯌꯥ ꯏꯝꯐꯥꯜꯗ ꯂꯩꯕ ꯖꯨꯕꯦꯗꯥ ꯕꯦꯒꯝꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯕꯤꯔꯒ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯃꯌꯥꯝꯗ ꯐꯍꯟꯕꯤꯌꯨ ꯆꯥꯕꯤꯌꯨ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣꯗ ꯍꯥꯏꯖꯔꯤ